Good morning. Ngasi yumsakation numit ko. Yumsakation numit ke card message yeminarse hapetang. Ado yumsakation numit so oire panchamni so oibanina akoina ngarang nahande ina haibudi haire ko hadi kai tawba yabado yagadaba khotgadaba na do like khorambagi matam ai ngarang so hapet budi haijagre ko. Pung tareta gina pung baro makai si phawagi manungda haidi like khoiramba khotba yai ko. Mamangda ꯇꯔꯦꯠꯀꯤ ꯃꯃꯥꯡꯗ ꯈꯣꯏꯔꯝꯕ ꯌꯥꯕ꯭ꯔꯥꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯇꯔꯦꯠ ꯃꯃꯥꯡꯗ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯉꯛꯄ ꯌꯥꯏ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯍꯥꯏꯔꯦꯀꯣ 7ꯗꯩꯅ 12:30 ꯐꯥꯎꯕ ꯁꯤꯗ ꯑꯃꯨꯛ ꯇꯔꯦꯠꯀꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯣ ꯇꯧꯕꯤ ꯑꯁꯨꯝ ꯑꯐꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯗꯨꯗ ꯇꯧ ꯍꯥꯏꯕ ꯋꯥꯅꯦꯕ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯇꯔꯦꯠ ꯃꯃꯥꯡꯗ ꯇꯧꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯇꯝ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯅꯀꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30ꯗꯩꯅ ꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯇꯥꯏꯃꯤꯡ ꯑꯐꯕ ꯁꯨꯝ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯌꯨꯝꯖꯀꯩꯁꯀꯣ ꯌꯨꯝꯖꯀꯩꯁ ꯒ꯭ꯔꯤꯟ ꯀꯣ ꯒ꯭ꯔꯤꯟꯕꯨꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯪꯒꯄꯥꯟ ꯁꯦꯠꯂꯣ ꯄꯟꯆꯝꯅꯤ ꯅꯨꯃꯤꯠꯀꯤꯗꯤꯀꯣ ꯌꯦꯜꯂꯣꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯌꯦꯜꯂꯣ ꯗ꯭ꯔꯦꯁ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯠꯄꯤꯌꯣꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯅꯝꯕꯔꯁꯦꯀꯣ ꯅꯝꯕꯔꯁꯦ 104ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯁꯤꯖꯤꯟꯅꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯦꯐ ꯍꯦꯟꯗ ꯏꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯕꯣꯏ ꯀꯣꯂꯣꯝꯒꯨꯝꯕ ꯈꯇꯪ ꯂꯩꯔꯒꯗꯤ ꯄꯤꯕꯤꯌꯣ ꯃꯤꯉꯣꯟꯗꯀꯣ ꯑꯉꯥꯡ ꯏꯆꯥ ꯂꯩꯔꯒꯗꯤ ꯐꯔꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯀꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯕꯣꯏꯒꯨꯝꯕ ꯀꯣꯂꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯇꯪ ꯑꯃꯒ ꯂꯩꯔꯒ ꯄꯤꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯍꯨꯝ ꯈꯇꯪ ꯂꯧꯊꯣꯛꯑꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 card number 2 card number 3 ko 1 2 3 ko 1 2 3 sida ahamba ani shuba ahum suba ko to kai first card sida la ise ko sida ko ai mai paktaba yade haina khallo haidi competitive oigani competition oigani ko ngasi gi oina hairagadi ko even conflict fawba lei ko leraga su ko haidi avoid to tho conflict kari kra aduma mayam duna aphabarom noina chase ba aphabarom noina chase haiba ya thadi kai no hai kan sida conflict is there competition is there but conflict to inthoga competition ai mai paktaba yade ai ngamdaba yade haina khallaga adumaina oina changjan biba hai tare ko ai at any cost ai mai paktaba yade hedo ama natraga ama oiraga su haidi aina thadoriba paikha aina chatoriba paikha sise aina mai pakani aina yagani habagi full belief trust adumaina gumba chapiba number 2 ko number 2 sina yamna positive oiba card am lai ko haidi picharung sa attract toba yamna kena mauna nana leiba oina su oi ko ngasi se ko yellow color am su thole sida ko yellow gumba kai gumba shapio lining aga haidi wakhan nungaina leibiyo ngasi se ko wakhan nungaina su leibiyo aduduna haidi aingonda amuka hena aigi thaba inkhang da kana ba habdo oigani ko number 2 ko number 3 ko number 3 sina muse lei se ko haidi kainoma akoi gi haji chayinaraga sum leiyena khalase ba ngasi se adugi likhai ma kai ma ta doine khala saraga di adugi poto aigi favor la ko ko padumaina oi ko hadi mari yenaraga leramba pot natra yenaraga chayinaraga leramba pot kumba leraga di adugi poto haidi everything sorted oiraga mai pakpa natraga haidi aingonda oijaba gumba adumaina oina oi ko timing sine ki pung manga ga me yankhai dagin ne ꯄꯨꯡ ꯀꯩꯅꯣ ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯀꯩꯅꯣ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅꯅꯦꯀꯣ ꯃꯇꯝ ꯑꯐꯕꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯩ ꯇꯥꯏꯃꯤꯡꯗꯨꯅ ꯇꯣꯉꯥꯟꯈ꯭ꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯄꯨꯡ 8ꯇꯒꯤꯅ 12:30 ꯐꯥꯎꯕ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯩ ꯇꯥꯏꯃꯤꯡꯅ ꯍꯥꯏꯗꯤ 5ꯒ ꯃꯤꯅꯤꯠ 50ꯗꯩꯅ 9ꯒ ꯃꯤꯅꯤꯠ 38 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 10ꯒ ꯃꯤꯅꯤꯠ 4ꯗꯒꯤꯅ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 18 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 2ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ ꯄꯨꯡ 7ꯒ ꯃꯤꯅꯤꯠ 49ꯗꯩꯅ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 19 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤꯅ 2ꯒ ꯃꯤꯅꯤꯠ 38ꯗꯩꯅ 4ꯒ ꯃꯤꯅꯤꯠ 13 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯏꯪꯂꯤꯁꯇ 5:50 AM to 8:39 AM then again 10:04 AM to 11:29 AM then again 2:18 PM to 5:07 PM then 6:43 PM to 11:28 PM then again 2:39 AM to 4:14 AM ko sisina next day nungalamdagi ko ado sida leire khoigi ngasi ki card ki message ma thank you